पुलिसना बंकरसिंग साजिनख्रे मैरा पाइबिसिंग हौरकपदगी लौथोकपसु याउख्रे ngarang numidang wairamdagi hauraduna Imphal East amasung West ke Tera Kaithel Singjamai Manipur Legislative Assembly gi manak yauna Imphal East ki na Porompat DC office mamang na singbada district anisigi police personnel singna cement bag talaibak halaga bora sing mangjong na sem saduna puraklaga bunker sing sagalakpadagi auba sing na tharak hungana khre adum oinamak numidang athengbada Uripo Kantin Haijan bhamgi mayok na badalaiba oil pump manakta sagalamba bunker adude mafam adugi maira paibisingna thingba pirakpadagi amuk thugaikre haire GR gi kangbuna kes par gari thachinduna MLA Syam Kumar gi lambi thinglure ngarang nungthil pung amarom taba matamda Andhra Kendra gi MLA Thaunaujam Syam Kumar na Moirangpurel da lediba mahaki mayumda lakpada itham Moirangpurel da Gorkha regiment ki kangbuna kes par gari sizinaduna lambi thatuna MLA bu detain tawduna matam khara thamlure pausi asina phangba paugi matungina de itham Moirangpurel Fura Makhongda Gorkha regiment ki kangbu thomjilakpa matamda mafam aduda leiba masing yamlaba maira paibi ima singna Gorkha regiment ki kangbu changba yaroi haiduna thingkhe chairak aduda MLA Syam Kumar na mahaki security escort ka loinana Moirangpurel da leiba mayumda lakpane matam aduda Gorkha regiment ki kangbu na MLA Syam Kumar na changadaba lambida Kesper gari na thachinduna thamlaga chalankhide haire masigi matungda maira paibi nupi singa amade MLA gi maikidagi Karigidamakta MLA na masana mayumda changbada thinglibano haiduna Gorkha regiment ki kangbuda hangbaga loinana awaya khum tawduna ungkhanarakpadagi Gorkha regiment ki kangbuna lambi thalamba Kesper gari adu lauthoklaga MLA Syam Kumar mayumda changankhi haire MLA Syam Kumar gi maikaidagi matungda sigumba maram chadaba thabagasi amuganna Gorkha regiment ki kangbuna Manipur gi mafam amata tawgano miyam gi mihut lawmaker oidiba amada utkadaba ikai khumnaba du khangna chatkadaba ni haina su khangankhi haire